Mamang tha June gi tang kun mapan amasung kunthra gi lona bahingda None district ke Makwam part 5 ta thokiba tamthiraba landslide ta Thiba Khangdri leirakiba Khunja Amagi manungda Amagi Hakchang asi phangba ngamkre Thodok thokraba matung chatharakiba search and rescue operation da Makwam part 5 tagi Chahi kunthra mari surabi Thuishinlu Gangmegi Hakchang adu ngasi ayupung 13 minute kunrom taba matamda railway station semgatliba manakta mapuroiba ka loinana thabak suduna leiramba mafam adudagi fangkibani Adumoinamak Thuishinlu Gangmegi loinana railway station semgatliba manakta ok loiduna imung punaba thabak ingkhang suduna leminarakiba mahaki mapuroiba Lungpuilan Gondaimai Chahi kunthra taruk amasung Makwam part 4 dagi miron binupi mahaki piklibi machanupi amadi Mapuroi yauna punna Khunja Amagi Hakchangdi Thiba Khangdri leiri loinana nan local amasu hauzik fauba Thiba Khangdri leiri chathariba operation asida ngarang amasung ngasi Hakchang amamam nauna fangba ngamkhiba ka loinana Ashiba Hakchang oina fangkhiba masing punna 53 sure mangagi Hakchang Thiba Khangdri leiri Amaromda mioi 19 di thodok aduda hingna kanba ngamki hauziksu NDRF SDRF Army Assam Rifles SP CRPF Police Fire Service yauna local volunteer singna lemhoriba Hakchang Singh Thiba ki thabak leptana chathari loinana Hakchang Singh Thiba ki thabak aduda machinery kayaga loinana mapandu ki purakpa safaraba khulai sing sizinari amaromda ngasi nauna fangkiba Thuishinlu gi Hakchang adu mahaki aroiba mathong mangam pangthoknaba Khunja Singhna thorang tawkrei Panbayai ngasi ayuk fangkiba Thuishinlu Gangmai amadi mahaki mampuroiba makhoi ani gi pikliba machanupi ani amasung machanupa maga lehori Angang ahum aduna hauzik thabak suba nomba ngamdraba chahi 35 helaba mapu maboka awaba fibam amada leiri